पाचदेमफम उहिबमर उहिब पाउ खरा अपडेट तौजरे मणिपुर लेंगाना सिंदुना लमयानबा हिजम इराबोट की थौरम पांगथोखरे माइरोयन हाटबद सेनबसिंग सोइदना चराक फंगनगनी सब मिनिस्टर मणिपुर लेंगाना सिंदुना लमयानबा हिजम इराबोट डे की थौरम ngasi thangmaipan gi lila sing khonang khong da leiba irabot square da pang thoki baga loinana lamyan ba irabot gi mitam da aigat leikat tamduna awang ba thakte gai khomna bot khre Tarumadu Minister and Biren Transport Minister Kasim Basum Advocate General Lenin Hizam Fongyer Kendragi MLA Laisiu Kaising LDA gi Chairman Moirang Them Asni Kumar Sip Secretary Dr. Binit Joshi Security Advisor Kuldip Singh DGV Rajiv Singh Amari Manipur Lenga ki makok thongba Officer Singh Susaruga ke Chief Minister and Biren Formation da Fongto Kivida Mairoyani Hatbada Senava Singh Chap Chava Sarak Bigane Mara Levasing Pagan another CBI gi Director Imphal na leiduna kan bathaba paikali Loina Security Force in Mahiro Singh the Satakiba Kahen Bathonga Duda Senava Singh Susarak Bigane Hake Bawisin Hang Bawangi Pokum period on the Minister in Biren Makatana High Manipur gi haujuk oiriba phibam asda aikoi punamangna wakal fa thaduna amatoina pansinduna yengna bapuna bak thengna menase aikoi funa wakal taminuduna Manipur gi apun bagi sakdam kaitanaba madi tangdu leitawa purakna na pamiyam gi lusingba asigi numida sida aikoi punamangna aset phirep amalo minarase haike Minister na hai security force na mahiroi singna chathakiba kahen ba thawanga do thamoi chokna nuaite Minister na hai security force na mahiroi sing da chathakiba kahen ba thawanga do thamoi chokna nuaite awang ba thakta condemn tawi thokdoga sigi matangda inquiry sathare Senava sing chapchaba chairak phangangani loinana security force na chathakiba laibak thiba thawanga duda asoka pandanglaba mahiroi pumba lenga gi maike deki ana layeng pumba gi thawdang lawgani ahan bagi wana sel gi mateng pi badanatna hostel sing dasu asoka mahiroi sing asige mathawda va ana layeng pangthokna ba wari saba laikre Fivum ka hena soko mahiroi sing mathau tarabadi mafalamda puduna layeng sathanaba lengang thawdang lawgani haike Khuraizam athawbana UN Council ki puning singsinggre Geneva da sathariba UN Human Rights Council gi yangkai ga mari suba session gi sana debate matamda Kokomi gi wangangloi aduga IFSA gi Vice President suhariba Khuraizam athawbana Manipur da thokli birang asi kanhana thokan bano haiba marik chumba wafam sing puthokpaga loinana irang asi matam pumbagi wana loisinana bathabak lawkhanana ba India government da Kangan Vinaba Council gi pukning singsin gre Manipur da ahin kaina jumtang na valebak ta gi mitop sangsilakliba amadi Indo Myanmar ngamkhai gi lamsing marwena Manipur gi sarukda lam ekar lising gi matak da popi mabi thaba gi thabak chathariba si thingnana ba Manipur da hojik yelho mi midai da sin ko gi narco terrorist na atamna na landa chathaduna mioi bagi khonggauna ba thawong sing chathariba si lefhanana ba chuna ba thawrang sing laukhanana ba India government da taksin binaba so Khuraisam athawna pukning singsin ke Maragasida yellow mi aikoi nangasi nangliba awaba tungi mirona nanghawdana bakhona minasi Chief Minister Manipur gi yellow mi aikoi karamba fiam da leirambagi amati kaya yamna maning mamang hoba pibam amada leibage haiba ngasi thokliba thawdok wathok singasina mayak sengna takle ngasi lamdam masigi yellow misna thengnariba awaba amade pendaba si tungi mirol da lehawdana ba aikoi punamagna hona minasi hada Chief Minister nongthomba birana phangdokre CM Secretary tangasi pangthokiba tongan ba relief camp sing da leiriba labor card paiba miyoi sing da special scheme for education of children gi makada one time financial assistance ki senpham yenthokpa gi thoromda mathage wafam ase Chief Minister na phangtok latuna mahangna hai lamdam asigi yelawme midai aikoi gi ithakta landarakpa ngamrakliba asi mamang thakdagi asoiba thausan thawrang kaya amaleiram-badagine maramasna kari da soinam libano haiba punna khangdok minaduna tungi mirolda aki tujungba leitaba Yamna sep oiba Manipur am thamlamje Manipur thokli virang asi miyoi kangluk kharana atamna Manipur thokhaina basin bane irang asna aikoi punamak hauji kham thengna awaba mayoknari aduvo isor gi thawjal dagi haujiksu aikoi punna laiminari haike Manipur thokli virang asna maram oidana mai makai mai thadok bikhraba lanjenari basingi matam khara safana lainana ba lenga namhafum kedapi fabricated housing saduna lehli masigi matakda Manipur lekhan akan bathabak laukatuna Lanjeng arak pasing masa gi mayumda hannakiba haure mayum magai mai thado khrbasing gi amukana anova yumsing sana da balengak na thawrang tawri aina su Chief Minister na phangdoke Chief Minister na makha taraduna mahimasing tamliwangang sing gi khara da orbasu mateng oine da special scheme for education of children gi makha da relief camp sing da leiriva labor card paiba sing da
one time oina lupa lising manga manga ki senpham lengang ne thok pane masigi madak han batanga ki oina relief camp sing de leiriba level ka pai basing de lupa lising amam phangan khre aduga atoba matam da ani supa tanga ki oina lupa lising amam gi yen thokani an sa phang dokhi aset pa warep lomin aduna khudimak thengna binasi amugo haujuk oripa manipur gi luraba tanpham masida hanadagi hena chechina warep lomin aduna punna thengna minarasi an amugo gi president phairoism nandol luang na phang dokre amugo amadi thangmaiban united club ani na khusamna duna thangmaiban charau chingthak ta leiba athobasing gi khobam da ngasi pangthoki balam yan bahizam irabot gi mapok kumon thoramda mathage wafam asi mangna phangdoki bani ngasi gi thoram da all manipur united clubs organization amugo gi president phairoism nandol luang poirai laimarol bara paibi apunba manipur gi president l memzawi all manipur women voluntary association gi president y kunjarani lopasigi advisor cs usarani MSF की president Rosen amasung thangmaiban United Club की president Pradap Laisang themna president member sing wana saruya ki lamyan bi irapot ki mapuk kumon thorom madu da thangmaiban area da leiriba maira pai bi imasing kwa kaithel apunba maira pai bi luki thawmi sing tongan tongan ba district sing da ki lakpa thawmi sing all manipur maitai pangal clubs organization ki thawmi sing saruya ki thorom madu da saruya ki fasing lamyan ba isam irapot ki photo da like tu ne kai kumna bot ke Manimbok mamang nupi tantorak pagi kes laukar kre. Tanggal bazar gi Kalivari road gi Devalia complex gi ahanba floor da imung manung oina fulap leiba. Miron binufi amadi Manimbok po Devalia committee na tantorak padagi Manipur State Commission for Women. MSCW na Imphal West gi one stop center da thamki baga loida na kesama laukar kre. Hirmasing mari da na Manipur State Commission for Women MSCW gi chairperson Salam Ulkan hai Manipur gi haujuk oriba luraba tanpham asida nupi da miyot minai chataba asi hakchina lawe mara leiba sing ain gi matungina phangpham tokba serak phangana ba ngam bathak to hona gane thasi gi kungadari gi numidang pung tari rom taba matam da biron bidupi ama manemboka loinana magi yum thiduna lakhi amadi makoina leiriba Devalia complex ki committee na makhoi ba tanthorak le haina pawdam ke kodagi wena lakhut pham thokba khongthang am oina makhoi ani bo mayum dalan khiba ka loina Imphal West ki one stop center ka paw phawna duna makhoi ani bo mayum da ki lokotana one stop center da thamki hauji aikoi center asida leire hauji makhoi center asida leire manhai case asigi matang da asumaran haiwa amalai bane Imphal West ki SB da serol ama thaduna case asigi mari leina one stop center gi dagi lakpa wakat adu kumla thijin duna marik sumba report ama commission da tharakna na bakhan gre amarom da social welfare ki director da su serol ama thaduna napi ani asina leiba yagada shelter home ama sillang na bakhan gre security force ki kahen ba thong da miam kham thengna asaw bo lagle central force na po leiba pidana ba dukan mafu singna zerol thenare mairoi ani ko gi terrorist na tamthina har khiba bo yaning da phongdok ba amadi mara leiba sing serak piu ana mairoi sina sangchila ki ba khongjang da rapid action force RAF Manipur police amadi jar regiment na tear gas mock bomb amadi Revider Sarakap Sinduna Satin Asokapan Nanghan Kipaki Tadok Sing Aduna Marmorga Manipur Tampaki Musina Kamting Nasawo Lagle Dukan Singda Assam Rifles RAF Assam Regiment Indian Army Amadi Makoy Mari Lena Pasina Dukan da Port Labor Sanglakpada Piraroi Habaki Pirep Lona Ragle Masaka Mari Lena Dukan Singi Mamangda Aiba Serol Tetun Hariba Port Sing Aduna Port Labor Yaroi Ibache Tetpayarakle Security Force Ki Thawong Sing da Miam Napin the biggest sang Ka Henawang Katkre Sinko ki narco terrorist na haukiba me hom dagi maitei furup da sa tharakliwa lal namram orga chamjarba praja ke ada awba saitheng piduna lagle thamanga phasil lagadaruba miyoi bagi minungsi chenraba sinko ki terrorist sing asna sa tharakliwa lan asigi lalong ase makhal makha kaya gi mayol da lakba miyamna uba phanglagle margasida kanaguma sakti leira bakhara gi khut chan bagi mami su miyamna phongna launa raklibane nagada kapsilak badagi senapati da ungkanare Senapati amasung kakpokwi district lonaba mafam mamada naga kunja kharaga koki militant amagi kedar kharaga gari thengjinabagi wauda koki militant gi kedar amana nongbai kapthorpadagi chawno ungkhana thokre thajaba yaba mafam dagi phangba pawgi matungina thaudogasi ngasi numit chungba adwaida thokibani Manipur thokliba kangluki irang asina marum oraga Senapati district ki oinaso kangpokwi ga tainaba mafam khara naga village volunteer sing thamduna khulngakbagi thabak chathaduna lakhibani Asumna khulungap guraga halakpa khunsa singi gari aduga koki lal hawlop amagi kedar sing aduna tonglakpa bolero amaga thengjinna padagi ningai sangdana rakhibani maduda kedar sing aduna khunsa sinda khutfawa tharaki thauduga sigi matungda Senapati da mifam pangthok tuna naga ki tongan ba CSO singi oibo warip kamrom laukhre
वाथोग असिगी मतंग यासिनब पुरकनब कुकी की खुंजा खरा सेनापति लाक्तुना हाइजरके अदुब थौदोक अदुद नोंमै कापलखिब मियोय अदुमक अमदि माना कापलखिब नोंमै अदु पुरगा हयेंग सेनापति लाक्नब खंगनख्रे लोइनना वरी सानबा असि नागा पीपल्स ऑर्गेनाइजेशन NPO सेनापति अमसों कमिटी ऑन ट्राइबल यूनिटी कोटु कांगपोकपी अनि की भरकदा सथरब याय वाथोग असिगी मतंग नागा सिंग एपेक्स बॉडी अम ओरिबा UNC दसु पाव पिखिब लैख्रे असुमना कुकी खुलाई पाइबसिंग नागासिंग दा इटत तना कायहौरकलिबा असि थेंखांग यामचेलकले मरम मसिना मखा ताबदा करी खोंथांग लौकलकदगे हाइबादो हयेंगी मिफम असि लोरब मतुंग चपचाना खंगलगनी अनसु पाव असिना मखा तारे निंगसिंग याबदी हंदक यूनाइटेड नागा काउंसिल UNC ना चेरोल अमा थोक्तुना आउगिब कुमजा लेसिंगनी तरागा तरुक मनिफो लैखांग नौबा डिस्ट्रिक्ट तरेट सेमखिबगी ऑर्डर अदु यानिंगदबा अवाफम फोंदोरखिबा लैख्रबनी लोइनना नागासिंग चथोक चसिन तौबदा अपनबा पीदनबा अकनबा वाफम क्यासु कुकीसिंग थमखिबा लैख्रबनी कुकी मिलिटेंट सिंगना लानगी बाटोन तौरक लेप्ट्री इम्फाल ईस्ट की सनासावी सबुंगखोक्ता नोंमै कापसिंदुना लांदारख्रे इम्फाल ईस्ट डिस्ट्रिक्ट की जांगांगपोकपी पुलिस स्टेशन की मनुंग चना लैबा सबुंगखोक खुनौदा था असगी कुनगा तरेतगी लेफा लैदना P5 मॉल सिंगतक्तगी कुकी खुलाई पाइबिसिंग ना नोंमै कापसिलक्तुना लांदारक लेप्ट्री ngasi nongthil saurakna pung ohmrom tawa adwaida senapati district ki manung chana leiba P5 mall kholdagi sabungko khunok da nongbai kapsilaktuna hanjin hanjin landaraktuna lalgi baton torokpa leptre Fresna phangba phawamagi matungina hariba mafam asida mamangdaso khulai matik chana paiba kuki khulai paiba singna tatana nongbai kapsilaktuna landarakpa leikhre madugi matung tarakpa oina tha asigi kunga daritagi ngasi phawwa landarakpa si leptabana maram oraga lamdam adongi praja seng mi paiduna maiki salai khangdana lanjenari haire Panbayai thasagi kunga tareki numitang saurang pung taraga mathoi makharum tabamatamda sanasavi gi jamna nangna dariba sunu rok lom dagi nongmai round khara su kablakhe madugi matung ngarang tuijil lom dagi numitang saurang pung ani helakpa adhoida amuka hana nongmai round kaya kaptuna landarakhe matung tarakpoi nangasi amuksu landarakhibani adobo thoidokpa asoka pandi yauki dihare Taudok dofam maduda akhoi pawmiga hathengna unaba amada chongtham manihar koba khunja amana phongdorakpagi matungina Singya nakalaiba mafum kyadagi kuki khulai faiba sing yamna toina nongmai kablakpagi thaudok leptana satharakle makhoi yamna toina nongmai kablakpa asina mafam asida leibada khudong chadabana ai nongthilda yumda leirabasu nabidang hek oirakpaga safagadaba mafam singda thaidok tuna leinaribani irang asi hek hobadagi oirakpaga safagadaba mafam singda thaidok tuna leinaribane irang asi hek hobadagi mafam asida leiba kiduna mayum thadok tuna lanjena kiba miyoi kyasu leiribane Karigum kul kuki khulai paibasana nongbai kablak krabaso khunja singe maikadagi hantuna kabloba tarabade mafamasid leiriba security sina maidei praja singbo aranba tahanaba honai maramasana khul nghakliba khunja singnasu makoi go onsinatuna makoi gi fakum pibasu ngamde hana phongdorakhe kona singba mai thabasi kuki singi mating pangbu oina thokani amba Manipur gi amadi mitai gi oiver record thamliba mafam sing mai thabase kuki da mating pangbu oina thokani Cookies na forest office mai thabadi forest ki leiriba lamge record mangan bane aduna mitai sina record leiriba mafam sing DC amadi kona singba mai thaba thogai ba tawbigunu aina ambana phangdorakle Urifok serap kota leiba All Manipur Bar Association ambage office ta pangdokpa pawgi mifam amada ambage president Thomson hai leiba ki damakta songthorukliba bhairoi singbo phu seiba nongmai ka phaibasi ambage maikeda ki penda ba phangdokpaga loinana ambana lokot ba yaba thabak sing lokhalagane Pendabadagi thorokliba miyosinda khutthaba habase matungda kari orakadagi habase khandhabiyo Manipurda leiriba mipum khutimak criminal ohendore masidi crisis management haitabadagi ni haina lawe aduna management haiba mi thambiyo athoba matamda thabak lokhatpaga loinana ngarang han mairoisinda fuba cheiba ami thasinduna sangom anghangi pampomda madi makokta sarana kapsin basi FR panduna CBI da thigathanbiyo loin order agliba khulai 5% mi gi imungda phawwa Tear gas kapsin ba asi United Nations na pawwa athing batham grabane Sairap court haibasi yamna maru ba reko sing leiba mafam ne masda Manipur na India da tindrikhi ki matam gi areko leire aduna court asi mutki ba matam da maite ekoi mutki gani aduna court asi ari ba reko leiba maramna ekoi gi lanni khanna sokom se maite na salu drive tan ba ki mayuk da Susanpur da satkiba solidarity rally ki khudong chaba lawraga mi dai da onsin duna hat patupa yumai tharaga tan thoraki ba ase Tongan ba administration ama tanbagi khongjong lomda onthoki basi hana flan tawtuna chathaba thawung ne mairoyani tamtina har kiba thawung ase yamna pende miharasida chena ba miyo sing pakatuna FR panduna makhoi gi mathakta hak pasairak pigadabane Zabenen da khut thari basi thadana ba order thoktuna laikhrabani masi
मणिपुर सरकार नेशनल चाइल्ड राइट कमीशन दसु खंगनफम थोगे लेंगांग मरम चादन थेंगदब तारबदी लेबाक असी इरांग हेंगलकनी अतुल मणिपुर थुगाइनब होनरगलिब असी लेबाक अमदि मियाम पुलप अथुबदा लोइसिनब होनबियो पेंदबदगी सरब कोर्ट पुमई थागनी अहन कनागुंबा खोंजंग लोइसिंगना लाव खोंदना सत्पा मियामना तानरे मसिगम थोंग असी चथरबदी इहवसी लाना चतखिगनी इहउदा कोर्ट असी कोंसिन बिगनो हौजिक हाई कोर्ट बार एसोसिएशन अमसंग मणिपुर बार एसोसिएशन सुप्रीम कोर्ट दा असेंग पोथोकना होनजरीबने भिक्टिम मयामगिसु रिलीफ कैम्प चतुना केस पानब्रा पानदब्रा यंगसिन चलीबा असगी हेल्पलाइन नंबर हांगदुना लेरिबने असेंग असुंब रेकॉर्ड कया अम लेरिबा चरब कोर्ट मंगन भाइबसे कोकीना पाम्बनी ना डीसी अमसुंग चरब कोर्ट मियाम नंगाकना थमजे लेंगाक लोइसिंगनसु थोरक्तुन इहौ असिदा यावीदुना सोक्लबसिंगबो लायंगबियु मरानाय ताबा यारोय हाइके नकलमरोमदा सेंट्रल सिक्योरिटी फोर्सिंग की काहेनबा थौंग यानिंगदे सही असिगी जुलाई तरुक कुकी लालौबसिंग फादुना पुखिबदगी मफम खंगदन लेरखिबा मितै फुरुकी सही नौरिबा महिरोय अनिवो मियाथिना हातोक पिखिबगी फोटोसिंग भाइरल ओरखरबा मतों थौदोगदुबा यानिंगदबा फोंगदुक्तुना मियाददुगी मतंगदा असुंबा वाइल पुथोकपिना डिमांड तौरदुना खोंजंग जंगसिनखिबा महिरोयसिंदा सेंट्रल सिक्योरिटी फोर्सना काहेनबा थौंग सथदुना अशोक पन्नंगनखिबा अदुबो एनपीपी मणिपुर यूनिट की ऑर्गेनाइजेशन सेक्रेटरी आर.के. रामेश्वर अकनबा मौंगदा यानिंगदबा फोंगदोरकले थासी कुनगतरुक कुनगतरेत मणिपुर की महिरोय क्याना फिसम अहमदजीत हिजम लिंथोय ngंबी की मिसी की लंगला लंजिन पुथोकनबा मदे चेनरिबा मियोयसिंग फादुना चराक पिननबा डिमांड तौरदुना संगसिनखिबा खोंजंगदा सिक्योरिटी फोर्सना सथगिबा काहेनबा थौंगदा सोकपदगे हौजिक सिजा हॉस्पिटल ट्रीटमेंट चतदुना लेरिबसिंग उनदुना अंगंबा मतेंग पांगबगी थोरंग मरी लेनना वाफम असी मांगना फोंगदोखिबने मांगना मखा तारदना फोंगदोखिबदा मणिपुर थोलिबा वाथोक असी था मंगा मपुंग फाजिलगदौरे अदुबो ngasi phawbada tholipa wathok asigi waroisin purakpagi lambidi uba phangdre margasida sahi nahriba mairoi anibo koki militant singna miha thina halambagi thong yaningde langi matam phawda mairoi singdadi khutha da bhaiba am leiribane mairoi ani adu miha thina hatbagi pauk tabada pendraba lamdam masigi mairoi sina changchiniba khongjang atuba nam thanaba honabada security force na tawreidaba thabak kya tawkibadu laibak thibane mairoi sing adu tankhainan honabada tangai fadabadi water cannon sin aduna tankhairam bayabane अतुबा मदुगी ओन तैनबद महिरोइसिंगदा अतमना ओनसिंदुना नौमै कापा मदे असोगपन थोगनखिबगी थौदोगदु कंडेम तवे मरगसिदा थोगलिबा इरांग असिगी वारोइसिन पोथोकनना बखनाखरे जनेट हिजम इरापोर्ट की चाम कुनगतरे छुब मपो कुमोन थौरंगमरी लेनना खेड्रिगाव लोकल काउंसिल सीपीआई ना सिंदुना थामंगा फरकलब स्टेट असिगी तंगदु लेतादबा फिबम असिगी वारोइसिन लंबी पोथोकननबा खनानैनबगी मिफम अमा कोंगबा नोंथंबम लैकाय कम्युनिटी हॉलदा पांगथोकरे है खेड्रिगाव लोकल काउंसिल सीपीआई की लोकल सेक्रेटरी के.एस. बोगेंद्र की चेरोल मन फोंदोरकले अतोप इडिटोरियल की कलम अमदा वारोइसिन पुरकनी हारिबदु करम मदमदा पुरकदौरिबनो मणिपुर माइग्रेंट चिनकुगी जो नार्को टेररिस्ट न अपनबगी सक्तम सेमननब पांदमदा लांदारखिबा थामंगा फाजिल्लकदौरबा फावबा वारोइसिन पुरकप ngमदबगी मरम करिगिनो हाइबसिगी मतंगदा मियामना नैनानिंगाय ओय लोइना बिट नाकोंग सिंगना अपन बगी सतम ngaksen bagi khongpam hena session ba mathau tai इंडिया गवर्नमेंट कुकी सिंग सेपरेट एडमिनिस्ट्रेशन पीरो हेना मणिपुर की मियाम दा थाजबा क्यारक हना पीदुना लागलबसो सेपरेट एडमिनिस्ट्रेशन की दमक मतिक चाना खुलाई फाइदुना लंदारकलिफा कुकी टेररिस्ट लक्सिननबा नत्रगना तखोखिनबा खोनबगी महुता लमदम मसिदा थाजिलकलिबा मसिंग थिंगमद्रबा सेंट्रल फोर्स न मखोइबो ngaksen bagi tabak sathariba asigi maram karigino haibasine फिबम मसना स्टेट लेंगाना तुमिना येंगलक निगाइतना लाइथोकलिबा असना करिगिनो स्टेट लेंगाना मखोइगी दिल्ली दा लेंगाक लोट पारिबा लोसिंग बसिंग याका येंगबा फम्मु फम्बा लेफु लेपगी थाउंग थ लेबा तारबदी अपन बगी सक्तम ngakpa ngamgani thajade हौजिक लेरिबा फियम दा येंगलगदी स्टेट लेंगाना दिल्ली गे पुंगलोंदा जगोइ साबगी थाउंग चथारबरा हाइबसने लेबाकी अफुना सक्तम थुगाइनबा लंदारकलिबा फॉरेनर कुकी टेररिस्ट न मितैसिंगी युम लाइसंग बैथाबगी तबकसिंग चथबा अमदे मियोय क्या तामथिन हरबगी थबकसिंग हौजिकसु लेपतना चथारे मखोइना मियोबगी लिसत के वांगबदा मिनुंगसी अमता यावदना चथबा मिहात मिपुनगी क्राइम सिंगी मतंगदे इंडिया गवर्नमेंट गी बैगेदगे लौकरफम थोप लोगी ओबा एक्शन लौखतबा अमदे क्राइम दे सेनबा क्रिमिनल सिंग फगतबा लाइकतबना कुकी सिंगी सेपरेट एडमिनिस्ट्रेशन पिननबगी थौसिलदा टेररिस्ट सिंग बनिंग तबलिबा हाबगी सिंग नबा लाइतबनाते प्राइम मिनिस्टर नरेंद्र मोदी यूनियन होम मिनिस्टर अमित शाह अमदे डिफेंस मिनिस्टर राजनाथ सिंह लुसिंग बसिंग थमोय सेंगना लालसिकी वारोइसिन पुरकना बहोनरबदे अतेन मतम नमित मंगा तरानी की मनुंगदा अलोसिन बंगमगने अदुबो वाथोक असि लोइखम नाइदबा वाथोक ओहेन बाहाबसे इंडिया गवर्नमेंट कुकी टेररिस्ट बो नाकोइना नत्रगना
politically sawalava habigi singnaba lairakliba si laibak thibane masina maram oraga yelomi midai sinamaram damgi apun basakdam kaiba yaroi apun bagi sakdam da singnarakpa khudimak thengnabagi phirep larokpa haibasi hauna sane masida legang apun bagi sakdam ngakliba mariba gidamak siba amasung sangbagi langdai da lan thengnariba singda lan yengbagi mahut makhoi wa puning thogat bibam thoge thamanga mapung phajilak lan ge waroi sin karamba matam da purakadagi haiba ngamdaba phibam da leibadagi kham thengna awa mayuk nariba miyamge apun bagi sakdam da singnariba kuki militant sing lan thengnabagi iroidana laika gi thabak thong da pendabagi khongjang sing sangsilakiba MLA amasung minister sing yumda thomjin bamadi laika pairiba BJP gi office sing mai thabagi thabak sing satharaki ba asidagi hendoraktuna atei political party sing office sing su mai janglak apun bagi saktam da singnariba singi apamba phangan khina bagi maram oirakloi haingai leite miyamna pirakpa jairak lengak pairibesina yajagadabani kokome khongjang jangsin ba mahiroi sing tamthina fusaiba amadi kahenba thong chathakiba manipur police ki person amasong central force ki person chenaba sing athubada chara pinana bathawal lokatpagi mahuta thijilli yangsilli arga matam logduna tuminda laisilabadi lengak pairibesina miyamna lengak pairibesingda miyamna pirakpa jairak masana yara लौजगदबनी हने कोकोमी वुमेन विंगी असिस्टेंट कोऑर्डिनेटर आरके थराक सनाना फोंदोक्रे लंबेल द लेबो कोकोमी की ऑफिस तंगासी पांगथोकिबा पावगी मिफम ममदा मथके वफम मसी फोंदोलदुना आरके थराक सनाना हाई माहिरोय अनि हातोक बिखेबगी मयुक्ता माहिरोय सिन डेमोक्रेटिक ओइबा खोंजंग सांगसिनबदा मणिपुर पुलिस अमदी सेंट्रल सिक्योरिटी फोर्स ना टियर गैस रबर बुलेट कापगी मथकदा पैलेट गन सिनबा अमदी तामथिना फुजैतुना माहिरोय क्या अरुबा फिल्म दसोक्तुना हौजिकसु हॉस्पिटल द लहिंग चथदुना लेरे Sing Minister na miyam da pikiba thazaba kadai da satkrabage mana makha taraduna Sing Minister na press meet kaya da mairoi sing khongjang sangsin bada Manipur Police amari Central Force na kahan ba action toba yaroi tarum labadi action logani haina karak phongdok labasu State Security Force amadi Central Force na Chief Minister gi wa indrabra maming khaktagi oina leirabra haina suhangke nakala marom da mairoi lup tarukna hayeng democratic oiba khongjang sing sangsin gani law thokre I masil bung naroisi apun bagi panggal sagatuna amana amagi thaudang ikai khumna duna ngaklau pinaba matau dare tungkoiwa solution ama lauduna tungi lalong yathobu chungani maramasina mairoi lup tarukna hayeng democratic oiba khongjang sing sangsin gane masida lamdam masigi miyam na saruk yabiu aina mairoi lup taruk desam AIMS so KSA MSF amadi atoba mairoi lup amana phongdorakle Kwagaitel Girls High School de leiba AIMS ke office tangasi pangthokiba pami sing kodaba amada Mairoi lup taruki coordinator laisang them lamyan bana hai Manipur gi ngasi warkliba phibam masida miyam gi lamyan ba hizam irapotna hairamba mikha ponba akhoidi apon bana pangal ni aiba wafamado mirolasina ningsingba matamoire Savungko khunau gi akoi bada kuki militant sing sau saduna leiringai da Savungko khunau dagi police sing lauthok payaroi khunja sing Imphal East District ki lamlai kendra gi manung chana leiriba Savungko amade Akoi vakul sing kathangna leiriba sing sangsing tha kuki militant sing sau saduna leire ngasi numit humni gi bamang dagi kuki militant sing na makhoi leiri haiba khangan bak loidana nongmei round kya kap tharaktuna akoi bada leiriba khunja sing de mi paiba pokalle sairaga sida savungko khunau da leiriba police outpost lokthok na balenga honariba asi tawbigano asoba khunja sing irang amba lakani hana khunja sing na phongdorakle Hiramasi ki matang da Savungko khunau village authority ki secretary Ningombam thoibana pause asi ga wari sanaba matam da phongdor khibadi ngasi dagi numit humni ki mamang dagi jaingang pokpi singthak kaune sanasabi thamna pokpi yangang pokpi santi khongbal hariba mafam sing asida kuki militant sing bunker saduna leire maduna makhoi leiri khangna ba nongbai round kya mitai khul tamna kap thaba hawrakhibane koidagi kuki militant sing yamna leiri basi kaune dagi tuisin sangram harba sing ki saruga sini Mafam masida yamdabada kuki militant chambagi madakda afaba makal gi khulai paiduna leire ngarang makhari pa mafam asida gi khulai paiba kuki militant kun hena kum tharpa khunjasina baino koer si natuni yamga matamda uva fangke loina makhata ngarang nubidang pung tariat taba matamda nongmai round nifu muruk kabdharke madura mafam aduda leiriba BSF Savungko khunau gi police outpost posta leiriba police person sing halak nongmai kapke Maruina BSF ki kangpuna lofum thokpa thodang adu lawduna naminifu hena nakalani makta nomai kap naduna kuki militant sing adu takthokhi hari manai kuki militant na nomai kap tharaktuna dandarak basi September kunga tareta nomai round ahum sing takdagi kap tharake September kunga nipanda round tara kap tharaki maduda khulngak liba khunja volunteers na khut handuna nomai kap khide masigi matungda ngarang khwaidiki hena nomai kap tharakba haibadu oiki hari
नकलमरोमदा अखोइना कंदना इरेबाग इरमदम कनाना कंदोइनो इमालेबाग इफुरुपीदमक सेम सारासी कमांडर इन चीफ जनेट हिजम इरापोर्ट की चाम कुनगदरे सुबह मपोक कुमुन की थौरमसी अरामबाई टेंगोल सिंदुरंगसी थंगमैबन ग्राउंड दसु पांगथोके मसिंग जामलबा अरामबाई टेंगोल की थौमिसिना थंगमैबन थाउ ग्राउंड तमना लाक्दुना लमयानबा हिजम इरापोर्ट की फोटो अमदी मे अहुमदगी हौना चथरकलिबा मिदै अमदी कोकी अनि की लाल असिदा लैखिद्रबा अरामबाई टेंगोल की मियोय 12 अमदी लाल असिदा लैखिद्रबा मियोय 29 की मफमदा हाइकल लैकत तमदुना इकाई खुमना बोदखे हाइकल लैकत तंबा असिदा अरामबाई टेंगोल की लैखिद्रबा इमुंग मनुंग की मियोय सिंगसु सरुग याखे थौरमदुगा मरी लैना वांगागलादुना अरामबाई टेंगोल की कमांडर इन चीफ ना फोंदोखिबदा अखोइना कंदना इरैबाग इरमदम कनाना कनगदौरिबनो इरैबाग इफुरुपकीदमक अखोइ सेम सारासी अखोइगी इपा इपुसिना लान तौदुना ngak सेंदुना थमलंबा इरमदम असिगिदमकदा मखोइना कटखिबा इसिंग अदु अमुक हन्ना निंगसिंगदुना अरामबाई टेंगोल सेंबने मरैबागीदमक थवाई कटना चोंथोरकलिबा अमदी थवाई कटखिबसिंग अरामबाई टेंगोलनि हौजिक लाल हौद्रिबने लालगीदमक पुन्ना सेम सामिनारसी मिदै फुरुपकी ओइना मियोय लाख 13 सुकना 15 लेबदा लानमी ओइना लाख अमा फावबा मरैबागीदमकता चोंथोरक्तबासी लाइबक थिबनी आइबा वफम सुफोंदोखे अरोइबदा कंटेंट सिंग असिकी मरकुइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल असिदगी यंगबेरिबा पुनमक पथागसरी चैनल असिदा तोमदा कानाबदी सब्सक्राइब तौबिद्रिबसना सब्सक्राइब तौबिरमलोइना लाइक एंड शेयर तौबसु काविगनु पुनमकपो अमखाना थागसरी